2021 da Meeoibana zombie gi Shaktam Lourakpa yai Nostradamus Taibang Meeoiba pumnamakna tungda kari tholakadagi haiba wafam sing khangba adumak pamduna lakhi ngasi phawbada tungda kari tholakpa yabagi haiba chapchana haiba ngamdre adubu Meeoi kharade tungda kari tholakani haibagi wafam kaya phongdoklamkhi Meeoi sing adugi marakta France ki aphauba predictor Nostradamus amade Bulgaria ge Baba Bengana hairamba wafam sing chada humbudra de chummi haina malem gi Meeoi sing ngasi su thajanare kumja 2020 da malem sinba thungna achoba saitheng piduna Meeoi la kaya sian khraba laina laichat COVID-19 gi matang da su predictor ani asina sahi kaya gi mamang da phongdoklam khrabane madumak ngasi malem asida thoktuna khamthengna wanari loinana makhoi anina hairamba wafam kaya tasengna thokhiba laikhre America da thokiba 9/11 gi terrorist attack Fukushima da thokiba thodok Barack Obama na America gi nifuga mari suba president oikhiba Bulgaria gi ningthau jar Boris ki sibagi numit Indira Gandhi gi mihat Soviet Union tongan tongan ta khiba North amadi South Germany ani punsin khiba Syria gi civil war amade Stalin sikhibna singbagi matang da pikhiba prediction pumnamak malem gi mitmang da tasengna chumba oina thoki haibase pumnamakna khangnaraba wafamne predictor ani asina mamang thaki sahi singda pikhiba prediction sing adugi mathakta lakadoriba chahi kumja 3005 tagina kumja 3797 fawbagi prediction kaya amasu piramle tungda kari hairamba wafam singda chada humbudra hena chumkhraba predictor ani asina kumja 2021 da thogdok kaya amasu thokani haina phongdoklamkhi Nostradamus na hairamba wafam sing Russian scientist amana biological weapon natraga virus ama puthorakpadagi taibang Meeoibana zombie gi Shaktam Louraktuna malem sinba thungna asi ana amadi amang ata kaya thokani malem gi tongan tongan ba mafam singda ikang amadi yua habagi thogdok chawna thokani pandemic oiba laina laichat kaya laktuna malem gi Meeoi kaya asi laipakta tinkhigani science and technology gi matengna army singge brain da microchip hapsinduna army gi mapangal kangkhat handuna Meeoiba khunai gi mateng kaya panglakani haibadi artificial intelligence develop tawduna wakhal amadi haksang gi mapangal hengalaktuna Meeoi amana thabak tawba amade wakhal khanba ngambagi changdage saruk kaya hengatlagani Nostradamus prediction gi matung inna chauraba asteroid ama kumja 2021 ge me tarukta malemda taraktuna chauna amangata kaya thoklaraba yai Karigumba asteroid ase malem ga thengaina batarabade kumja 1945 ta Japan gi Hiroshima da pokhai hankiba atom bomb gi power dage saruk tara manga henduna malem pumbada chauba amangba ama thokani haire kumja 2021 da atiya da thokliba numit ki saruk singda amangata kaya thokpa maramna malem da su madugi achauba saitheng ama phangani maduna malem da leriba samudra singge imai hengalatuna leiwa kaya samudra gi irol nungda lupkhiba yai loinana Baba Benga ge prediction matung inna China na malem gi super power oiragane kumja 2025 fawbagi manungda Europe laibak singge mi sing ka hena hanthakiduna makhoi gi saklon mangkhiba yai kumja 2021 da malem gi khwaidagi sathiba laina ama oiduna Meeoiba kaya gi thawai laukraba cancer laina layengba ngamlagane taibang Meeoibana kumja 2028 fawbagi manungda anauba energy ama thinabagi khongchatta Venus amade Mercury planet ta khongda gane